Kuki militant sing na landaning mamawang da landaduna meitei meecham sing hatlakpa amadi oirakliba pheebam asi lusillakpadagi ngasi Khudaktagi Manipur da Public Emergency Laothokkhre haina Coordinating Committee on Manipur Integrity Cocomi Manipur na Laothokkhre Hiramasi matangda ngasi paumi sing da wangangladuna Cocomi gi coordinator Thokchom Somrendra na phongdokhibada drone bombing na natana long range rocket bomb kapsilaktuna miyam hatlakliba si taraiba pheebam oidre miyam nasu security force da thajaningai leitre Kuki militant sing na tawningbata tawduna meecham hatlakliba sida center na thabak laukhatrabanina miyam asi tumna hatlaga lamdam asi muthatlaga Chin state ama semnaba aronba agenda ama leiba mali Kuki militant singa central force ka punna laiminai haiba sida action ama talokhatana leiriba sida narco state ama onthoknaba center na thorang tawrabra haiba sini amaromda center gi thawongda state lengangna dummy government ama oina leiriba si adumak leigadawribra mating thongna thabak tawba ngamdrabadi lengak thadokpiu oirakliba pheebam asida miyam asi chathok chasin tawba amadi thabak ama tawbada safaba haibadu oidre hena sathiba haibadu oire maramaduna school college sing yauna institution sing thingjinduna ngasidagi matam kaktana public emergency laothokle haiki processing je thajaba amata laitre akoi hingi hairabadi manipur miyamna chana khangna thabu ngakchana bagi lambi du thibanatna atopa upai ama laitre ngasi miyam da koi state of emergency haik patare koi public emergency je koi khudaktagi laothoktere koina masi laothokchoi maramdi hoji angang nubi mapana lambi hungde satpada yamna section dragadi masi yamna chingnaninga oiba mongda khamrang khangda mongda hekta lakpa yabagi adu mo khudong thiba do hekta thokpa yabai phibum du lebna maram warga ngasi dai khudaktagi hongna koi yumda samna haibda koi building chingba yumda changbiraba leibdun hena mathau tare maramdi koi masi koi militant singa central force singa pun leibani haibisu akoina loina khangi maduda mokoina hogi thokda raigo makhal amataki akogi action amata lokhatna yenga koigi mishain bahu kapsilakpa haibase akogi miyam je makoigi city jalmon ubunga maktaba akoi bu loisalaga atopa chin state amba selo honarpa aduga makoigi koi arona plan lenga jingnaba lei hoji su akoi project kan je sinna phogda hoji india na tumin laithokpa aduga state government na koigi pura damigi type le singi ba haibase masi state lenga su khanman thoi akoi je smaitum yenga lega na koi india gi basung ka sa legadra haibagi wakhalo ndo akoi Cocomi site ki thamjari or matung phiu ngamdragna koi lenga khadok phiu